अहानबदा मरोइबा पाव पिजरी चामग कुंथ्रा मरीरक सुबा खोंजोमदे थौरम खोंजोमवार मेमोरियल दा यामलबा मियामगा लोइनना अथौबा सिंगी खुबमदा लैसु कतुना पांगथोखरे ngasi upung mapalom tarakpa matamda bearing number NL01 AE 4498 oiba Imphal tamna yamlaba talab beg jahumrom purakpa truck ama tendong yang amadi maharabi anigi tainabada maira paibi singna fagatkre amadi Maidai Aikoina Ladiba Makai Chin Kuki Singi Manglan Mangpau Naroi Haina All Manipur United Clubs Organization Amukogi President Nando Luwangna Fongdokre Chamaga Kuntra Mari Raksuba Khongzom De Thauram Khongzom War Memorial Da Yamlaba Miyamga Loinana Athoba Singi Khubamda Laisu Katuna Pangthokre Manipur bu ningkha tamba leibak ama oina ba hotnaba matamda ing komja lising ma chanipan marfu tara mathoida British ki mayokta sokna kiba lanfamda thawaina pontha pikraba athoba singi numit ningsingduna 23rd April asi chehi khudingi khongjom de haina palan tawduna lakli numit asina lakpada Manipur Governor Ajay Kumar Bhalla amadi Chief Secretary Prasan Kumar Singh na luchingduna Thobal District ki manung chana leiba Khongjom War Memorial da chamaga kontra mari rak suba khongjom de numit palan thoram Thokre CLP leader Okram Ibobi Lok Sabha ki MP Dr. Angomsa Bimol Akoijam former minister TS Biswajit Yauna Lamdam Masigi MLA police officer kaya amadi tongan balaibak asigi makok thongba kaya saruk yaki Khongjomgi kheba chingda leiba athauba singi khobamda hailei katuna ikai khumnaba utlaba matung gun salute tawki loinana minute ani tumina leiduna ikai khumnake makhata na Pauna Brajabasi mitamda laisu katuna ikai khumnaba utpaga loinana mafam adudasu gun salute tawki tharongi makha chathaboina Khongjom Turelda tarpon katke lamdam asigi makok thongba singna athauba singi khubamda laisu katuna ikai khumnaba loiraba matung lamdam asigi tongan ba school singi mahiro yauna miyoi kayana athauba singi khubamda laisu katuna ikai khumnaba utke mafam aduda pamdaba thodok sing thoktanaba state force ki maikaidagi akanba section thorang lokhat kibaga loinana tinliba miyam ana ayek yarpa matamda mateng pangnabagi damak Indian Red Cross Society gi Thobal district ki team su mafam aduda miyam yengsinduna laiki Khongjom degi mapung oiba thoram adu Manipuri Saitharon isai saktuna haudoki loinana Ro Mahal Theatre ki team na sanaba Khongjom Lal drama su miyam da kudol tamke Thauramadu gi athoiba mithunglen gi warol piraduna Manipur Governor Ajay Kumar Bhalla na phongdorakpada Manipur gi thauna faraba laikhidraba ipaipu kaya aduna kathok lambaduna ngasi British ki makhuttagi Manipur ningkha tamba fanglambani landamasi miyam na laikhidraba athoba singbu ningsingduna makhoibu ikai khumnabu utpa haibasi landamasi miyam gi tangai fadabani haina phongdokhi Manipur gi hojik oriba fibam singi matangda palladuna Governor na makhata na hai Manipur gi hojik tapna bis hanjilakpana maram oiduna chawkhat khongthangi lamda sangsin bangam lagani nakal animak tapairiba khutlai sing voluntary oina pithoklabadi landam asida bis hanjilakpada achoba mating oigani hairaduna Kashmir gi Pahalgam da terrorist singna chatharakliba attack adubu governor gi maikaidagi akanba mongda condemn tawrakli परमं तपति करी मापन्ने प्रियन्ते देवता ओम विष्णु ओम विष्णु ngase upung mapalom tarakpa matamda bearing number NL01 AE 4498 oiba Imphal tamna yamlaba beg jahum rom purakpa truck ama
Tengdongyang amadi Maharabi anigi tainabada Maira Paibisingna Fagatkre. Hariba Tokdok asi ngasi ayuk Tengdongyang amadi Maharabi hariba kun ani asigi Maira Paibisingna mafam adubu fauduna Imphal tamna changlakliba trucksing yengsiluba matamda yamlaba talabsing adu fagatpa ngamkhibani haina Tengdongyang Maira Paibigi Secretary NG Tombina Fungdorakli Mahana Makha Taraduna Hariba Polam Sing adu mafam aduda lauthaduna mai thadokduna manghanaba hotnaringai cheirakta Segmai Police ki team ama lakpadagi mai thaba nangdana police station da purakhibani haiki amadi mamang matamda asumba nisa phaba matamda miyam khangna manghanba yaukidaba maramna hariba polam sing adu food safety kangbuda sinaduna test toktoklaba matung Maira Paibi sing yauna miyam khangna manghan minaba haina police ka yanaraba matung station aduda polam sing adu lauthabani haiba wafam sing fongdokhi Maitei koina lairiba makai chin kuki singi manglan mangfaunaroi haina All Manipur United Clubs Organization amukogi President Nando Luwangna fongdorakli komja lesing amagchanipal marfutara mathoida soknakiba Manipur ningtam lan ningsing numit ka mari leinana amuko amadi Thangmaiban United Club TUC na sinduna Thangmaiban da leiba Choirau Chingi khubamda pangthokiba haikat leikat tambagi thoramda mahangna fongdokibani mahangna makha taraduna haikibada Manipur asi mache tana thugainaba thengkhang kayarakta honarakliba asi aikoi punna thona fana thengnambinabagi tangai fadaba lei ngasisu chin kuki singna Manipur mache tana thugaina daba honarakli thawong asi aikoina taraina lofom thokte Manipur thugaina ba chatharagliba lal asida India gi aronba khut yawi haibasi mipum khudingmakna khangnaraba wafamne adubu aikhoigi ipa ipu singna ngak senduna thamlamba lamdam asi mitop amatana lawkiba yaroi chin kuki singna sagatliba separate administration gi manglan asi kaidaunungda mangphaunaroidaba manglan amani haike ngasi haikal leka tambagi thoram maduga mari leinana mahangna makha tan haikibada British lanmi singi makota maithiragani khangna lantheng nakiba thona paraba ipa ipu sing adugi thona adu ngasi su aikhoigi I tongda yauri maitai aikhoigi yeknabagi mafamda changjabagi lichat yaude lanfamda mai pakpa natraga aroiba miku fawba lantheng naramaga thawai katpa haibasi maitai aikhoigi chatnabini lanfam aduda maithirabasu ipa ipu singna utlamba thona aduna ngasigi mirol amadi tungi haurakadawriba mirol da achoba thona ama piri khongjomgi lanfam aduda aikhoigi ipa ipu sing aduna British ta changjaramlapade thawai hinghaurabasu tungda haurakliba mirol singna makhoibu athobani haina kaidawnungda sonaramloi chahi ani henbagi puwari leiriba aikhoigi furup asi aikhoigi ipa ipu sing aduna utlamba thona aduna aikhoigi ipa ipu sing aduna utlamba thona aduna ikai phirup khumdribani maramaduna ipa ipu singi thona phabagi liklam adu ngasigi mirolna tungi mirolgi damak ngaktuna thamlambagi tangai fadaba lei haina fongdokhi 1891 gi Anglo Manipur landuda Manipuri sing asi British ki makuta maithi ki tawbadabo Manipuri singna lanpamdu utkiba thona lingjel aduna adum matam pumbada Manipur gi miyam se adum mai pakpagi phambakta khoi lepsari akhoi lanpamdu maithi jargasu ngasi aduguma maithi gi ba lanpamdu saruk yakhiba lami sing adu kari gam kai khoni kai kumnabi no ha kumna jari bina haibta gadi matamdu da landu da khoi gi pai pusin utkiba thona lingjen matamdu da lan gi matamdu da khoi gi pai pusing sina kari gumba khoina surrender tawrabadi khoina British ta changjarabadi akhoi isa gidi nuai kiba yai tungda lakadaba akhoi gi jati gi pudu ki miyamna matam bombada ikai phirup kumna lehogani haiba wakhalol amaga loinena akhoi British ta changjabagi mahuta akhoi masada lejeba thona lingjen phuduga akhoi lan thingki bado maduda akhoi da ngasi gi miron de hingiba khoi chokthok jabam phogjaribani akhoi gi sanglaba chai lising ani henbagi puari lejai madugi ityas ki puari gi tangka singda akhoi gi ipa ipu singsina yekna da sangjaba yekna da surrender tobagi tangka amata yaudeba maduma 1891 gi matamduda leigiba ipa ipu singaduna mogi mangam chatta leigiba ipa ipu singaduna thengkang kaya da awaga lan sonaba tongan yo leba kaya ga lan singna pa matamda akhoi sangjabagi mahutta adu lan thengnaga akhoi gi ipa iramdam ngakiba tungi jati gi furuki mingchat urong gi damak thambiramba akhoi thongna gi not amat bibiramba madumangna ngasi su akhoi chawthona hingjari aduna asigumba thongna praba ipa ipu kaya na tungi miron gi damakta akhoi gi lebak sigi ikai khomna ngaga thambiramba adugumba leibnina adugumba puari leijabnina adugumba lamdam sida pokchaba adugumba ipa ipu singdugi
Chada Nogda Buriba, Equina, Kaidam with Equi, Epak, Iram, much the singer Pakudim, Equina, Aquina, Makoy, Sanjaba, Nataka Makoy, Quick Munga Patogana, Makoy Lantina Matogana, Equina, Kaidam with the Sodom Bakway, Nikap, one Banata, Epa, Iram, Topu Waka Legate. Equi, Ipa, Putinga, Equida Maman Jamlava, Aqui Landama, Pipi, Mikambalan, Matudi Equi. Kana agumana yekna bana iri pa iram dam lokchana bohona ba natag ire pa iram dam thugaina ba manipurji thugaina bohona di madu lantheng no madu da thongna lingjel ulu ni pa thona madu ki damakta nare ba ki damakta najati ki damakta thwai thada pamu gano haibagi wakhalo ma khoi lu tongda madu thangda thambira maduna ngachi su Haukiba Ningthokaba Numita Sagolban Bijoy Gobinda Maning Laikai da Leipa RK Lakhibai Yamna Chingnaningai Oiba Mawongda Siram Kiba Siga Mari Leinana Police na Fagat Kiba Laikhidrabi Lakhibai gi Mapuroiba RK Chauba Chahi Humputara Humdoi Apokpa Laikhidraba Chinglin Sana Ngasi Judicial Custody da Mathang Thagi Taruk Fauba Imphal West Chief Judicial Magistrate na jail da Thazin Kre Hairi RK Lakhibai Thori Yanduna Laikhidaba du Mahak Masana Tobani Haina Yazari Haiki Panbayabadi, Haukiba Ningthokaba Numita RK Lakhibai, Mahak Masagi Mayumda, Thori Yanduna Siram Haina, Laikagi Miyoi Singna, Mapamgi Yumda Pau Pirakibani, Mapamgi Miyoi Singna, Lakibagi Yum Yorakpada, Lakibagi Mapuroiba, RK Chauba Yum Aduda Lairam Kide, Amadi, Mahak Mafam Kangdana Lotuna Laikibani. Amadi Lakhibai Matomta Sizaba Oiroi, Mahaki Mapuroibana, Hatba Oigani Haina Yamna Chingnana Fongdora Kiba Wafam Laikibani. Amadi Police na Thodok Thofam dagi Chakum da Sizinaba Thang ama Khudai ani Lina Saba Chokri ama Amadi Plastic Tool ama Thodo Siga Mari Lainana Fagatli Hairi Thodo Sigi Matang da Hena Kumna Tizinba Mathau Tabana Laikhidraba Lakhibai gi Mapuroiba RK Chaubabu Judicial Custody da Remand Lauthabada Ayaba Pinaba Wafam Thamki Amadi Court na APP na Thamliba Wafam adu Yenglaba Matung RK Chauba Mathangi Tang Taruk Fauba Judicial Custody da Lainaba Kanghan Kibani. Manipur State Sumang Lila Council na sinduna Manipur buning khatamba lebak ama oina bahona ba matamda ingkomja lesing mga chanipan marfutara mathoida British ki mayukta sukna kiba landfam da thawaina pontha pikraba athoba singi numit ningsingduna 23rd April Khongjom de ki thauramga mari leinana Palace Compound da leiba Iboyaima Sumang Lila Sanglenda pangthokre tharamaduga Arambai Tengol gi Luching Purel Korongan Bakuman, Lining Thosanamahi Temple Board ki Member Secretary M. Sivadata Luwang, RN Culture ki Deputy Director G. Dharmadas na Athoiba Mitung Linsing Oike, Tharamaduga Mari Leinana, Lining Thosanamahi Temple Board ki Member Secretary M. Sivadata Luwang na Fongdorakpada, Matam Madugi Ipaipu Singi Thauna Lingjel Adu, Hauziki Mirol na Kaufam Thokte, Amadi, Hauzik Iramda Masida Thokliba Lan Asida, Iramda Masibu Kaidana Bahotnabada, Ganbada Choba Thaudang Lokiba Khulngakpa Singda Mityeng Thammaga Thauramasi Pangthokpani Lila drama na chingba sina lan loire santi loire haiba takpadi natti adubu masigumba maru oiba numit asida haukiba ipaipu sing ikai khumnaba utuna hauragliba mirol singda takpi tambibani ningsing hanbani haike miyamna hujek ireibag ifurup kanna bahona bada naha singna lauriba thaudang asi pukning thogat fam thoi haiba khangadabani tongan tongan ba sinfam da thabak tawragasu ima lebak na lui ima lebak kandaba yade haibagi achetpa wakhal chenba mathautai Matang matam chana khul ngakpa singna iramdamgi ngakpiba sidagi ngasi aikoi tangdu leitana leiribani sor honba ngamlibani makoibu thauna piba tangai phade loinana amana amabu chingdhanabagi mahutta kari kari awat apa leiri tanagadabani wakhal manadragadi mina lakchaba ngamkhini maramaduna aikoi punsindaba yade manadaba yade mitol tauna khanbagi thabak toksi laibagasi lure isu yamna yomsi laktuna chatkadaba lambi fauba chamam nariba asidagi Minasi, Manaba Wakal Amada Punna Chatminasi Haike. Kumja lesing ne sumna tara taruki Sajipu Inat Ngaikang Kumhai Pangthokpa Hek Nungan Baga, Panthogi Laifam Mai Thadokiba Numit Adubu, Anganba Numit Haina Ngasi Fauba Chahi Kudingi Leptana Pangthoktuna Lakpa, Tara Suba Anganba Numit Ningsing Thauram, Lising ne sumna kunmangagi Thauram, Pantho Isai Konung, Nongpok Chingu Thong Maitei Laikol, Thalo Sipilog Seloi Langmai Chingda Pangthokre. Tharamaduga Mari Lainana Teliba Miyamna Amuba Firol Set Labasu, Numid Asidi Anganba Numit ni Haina Ningsing Thoram Oina Pangthoktuna Lakli Haina, Panthona Thamlakli, Panthona Makhatara Duna Haikibada, Maitegi Laifam Amabu Mai Thadokpa Thugai Yai Khaiba Haibasi, Mahaki da Thokiba Thaudokuna Puwari da Ahanbani.
Adubu numit asi tunglam chatta kairoi lekai ima icha mayam asina amamba numit hairagadi fazafam leiroi khanbadagi anganba numit hairaga khangnaduna tunglam chatta lehaunaba pangthokpani mahaki laifambu mai thadokrabasu ninghanaba leitana achumbana joini khanna maitai lining hingatnaba hotnaduna lakli haiki mahakna sauningbadi faukide adum oinamak nungaibata oyu haina yaifa mangol piki loinana amaga nungse chanana leminaduna maitai lining hingat hanbada punna thodang longminasi haiki. A unique literary and culture organization the Yumfam Oituna, the Writers Platform Manipur Replat Amadi, JDF Memorial Foundation ga Kucham Naraga, Kongzom Day 2025 World Book and Copyright Day, Short Story Reading Session Amadi Book Release and Talk Show gi Tharam Ama, Major Khulda Leba Manipur Press Club ta Pangthokre, Tharamaduda Replat Manipur gi Chief Patron Philanthropy, Dr. R.K. Nayan Sana Devi, Replat Manipur gi President, National Awardee Yumnam Kumar Singh, Replat Manipur gi Legal Advisor Oiriba Amadi, District and Session Judge Retired Aribam Nautunesori Devi, Replat Manipur gi Resource Person Amadi, Award Donor Oiriba, Amadi Manipur University gi Assistant Professor Dr. N. Sanatomba Singh, Laikol Manipur gi President K.S.S. Subadani Devi, Replat Manipur gi Writer Patron Loitam Inaubi Amadi, Replat Manipur gi Patron Amadi AIR Top Grade Folk Artist Irungbam Padma Batina Athoiba Mithunglen Oina Sarugyake Tharamadugi Makha Chatharakpa Oina Dr. K.B. Inga Rembana Iba Larai Nungdagi Langon Langdai Haina Mingthonba Amadi Amrik Singh Pakwagi Punsiwarida Manipurida Nongmaitem Kiran Kumar Singhna translate tawduna Manipur of My Dream Haina Mingthonba Larik Anisu Fongke Tharamaduga Mari Lenana The Writers Platform Manipur Red Plat ke Secretary Dr. K.B. Inga Rembana Fongdorakpada The Writers Platform Manipur asi 2023 gi International Mother Language Day numitta safong lakhi numit asi dagi ngasi fawba punna larik tara fongkre Red Plat asi mapanthongda literature khorirol loina silol gi thabak tawbu oina urasu manungdadi Manipur gi social and cultural values leiriba cultural heritage leiriba singa charminaba yanaba khongthangda chatminarakpani haina fongdokhi The Writers Platform Manipur Assambida Replat Manipur Masi Akwena Timbangal Sasay Timjina a unique literary and cultural research organization. Mapumena Mapandadi Akwena Literature Lamda Lunis Longi Korirolgi Harib Lamsit Urigasu Akwena Manunga Salibasi research work Oiba oriented Oibas from the Pota Yam Sansili Mapantung the Akwena Lunis Longi Shaitagi Literature work of Irigasu Manunga the Akwega Manipuri social and the cultural values Leriba cultural heritage Leriba social values in a Siga in Tasminabaya Nabagi Hongtang Sansin Jarpani Writers Platform Manipur 2023 February date International Mother Language Day nimita sapong minaba hawdokiba nimisi lawja nabagi damakta 2023 linkatki masi linkata nimisimakta ahamba linkata akoi larik adum ama phongjaki ado husi phawbadana lariksi asi phongiba anisi targadi larik tara sore asi phongiba anisi mamangda ikoina ahamba foundation de da akoi mayamne sakhalmeraba amrising bawa hariba social worker sigi Manipur of my dream koba English medium ke larik aba ikona release tawsaki adugi tu ngasi mo ikona Manipuri Maitero da translate torkanda akoi Writers Platform Manipur gi advisor oriba akoi nomaiting kiran kumana translate torkanda ngasi je mo koina ani suba ambu phongjabani adu ngasi phongi amana ai sambakna Pegi Whelam Pogda, the Gijakaronda, Sanalai Baka, Amazon, Ishel Express, Aina, Kalam Niswena, Walked of Jarpa, all Manipur, Kalam Niswena, Founder General Secretary, and when a walked of Jarpa, he give articles mayam to Indas, Volumina, Queen, say could Mangabush, Panina, I the Idiba Mayam, Selena, Mangan, Dana, Mashiki, when a selection Krakatauraga, Volumji, Tarab, by Pong, Punapaki Masak Legere, Adongasi Pongiba, Lari Nundegi, Langolanda, Yaina Tolibasina, I summon Eva, Kalam Nisum, when a walked or Pegi, volume number 1 to open. District Legal Services Authority Imphal ka khutsamnaduna Project Z na sinduna Pokso ek JJ ek Basic Child Rights ki matangda nongmagi oiba awareness campaign ama ngarang Kanchipur da leba Standard Robert Higher Secondary School da pangthokre Tharamaduda Manipur Legal Services Authority MASLSA gi Deputy Member Secretary Sarungbam Mangalaibi Imphal West ki Additional SP Rajkumari Tina Lakshmi Commission for Protection of Child Rights MCP CRG Legal Consultant Advocate Thiam Raj Kishore
Standard Robert Higher Secondary School gi Chairman Fairoizam Landhoni amadi Project Z gi Board Committee Longjam Samson na thorongi maru oiba wangang loi oina saruk yakhi. Awareness program aduga mari leinana Project Z gi Senior Member Yangkhom Wangthoina phongdorakpada Manipur da thokhaningdaba thodok wathok kaya ama thokli. Masigi manungda angang da thokpa thodok wathok kaya amasu leiri. Angang singda thodok ama thoklakpa matamda logi oiba mateng karamna logani haibasi miyamna khangdraba yadaba tangkakama oirakli. Makhoigi damak lo na kari piri haiba adu khanghananaba pandamda awareness campaign asi pangthokpani. Makata nasu tongan mafam kaya da leptana pangthokhigani haiba wafam thamlakhi. Standard Robert project jina mathang manang naina chathajarakpa awareness campaign in the topic of POCSO JJ Act basic trial right. Haiba topic sing asida akoina mathang manang naina pangthokjarakpa asida Standard Robert ngasi satra chanipan rom na saruk yarakanda class 8 9 10 gi satra mahiroi sing saruk yarakanda makhata na pangthokjabani Manipur khunaida hogalakliba mirol singda project jina tungi mirol singda hiram khodimakta saruk yaba hiram khodimakta aware oiba khumang chawsinba satra mahiroi sing oinabagi damakta tongan ba awareness activity sing mathang manang na chathajarakpani masigi mathung tarapadu project jina legal gi saruk sing asi students sing da phangangani legal khattagi natana tongan ba D16 haiba summit ama state level da tongan activity yarakanda conference yarakanda mathang manang na pangthok jarakini tongan ba thoram sing asida school gi leiriba principal sing amadi tongan ba guardian sing na aigi isa sing asibu hiram khudimukta aware oinabagi damakta project jina mathang manang na chatha jarakpa thoram sing da saruk yagani haidun stand tawduna lebiyo isa si matik chaba miyo ama youth ama khunai sigi mapung phaba mirol ama oingai gi sem saduna lebiyo haibse project gi mai kaidigi thamjak World Book Day gi thoramga mari leinana Haisnam Basanta Kumar Award Presentation Saklon Release amadi Young Poets Meet ki thoram ama ngasi Sahitya Thopang Lupna Sinduna Major Khulda laiba Manipur Press Club ki Loktak Hall da pangthokre thoram aduda Manipur gi Joint Chief Electoral Officer Ramananda Nongmai Kapam amadi Manipur Legislative Assembly gi Joint Director Bimol Lamba Mayumna atoiba mitunglen oina saruk yakhi thoramgi makha chatharakpa oina chahi gi oina puthokpa 19 suba Saklon Chepungsu Fongki thoram aduga mari leinana Manipur gi Joint Chief Electoral Officer Ramananda Nongmai Kapamna phongdorakpada America da tawkiba survey amagi matung inna miyoibagi lifespan asida chahi manga di Q khak lepada matam mangi masigi matam asi kitang da oirabasu kannaba aikoina thabak chatpa matamda bag amada larik macha amamam haptuna Q lepada pabiyu masina miyoiba khudingmakta larik pabagi hainabi kayasu lakpa ngamgani haina phongdokhi Chamaga Kontra Marirak Suba Khongjom De Thauram Khongjom War Memorial da yamlaba miyamga loinana athauba singi khubamda leisu katuna pangthokre ngasi upung mapalom tarapko matamda bearing number NL01AE 4498 oiba Imphal tamna yamlaba talab bag jahumrom purakpa truck ama Tendong Yang amadi Maharabi anigi tainabada Maira Paibi Singna Fagatkre amadi Maidai Aikoina Ladiba Makai Chin Kuki Singi Manglan Mangpau Naroi Haina All Manipur United Clubs Organization Amukogi President Nando Luwangna Phongdokre